Manipur ki Governor AJAY Valana Lamdam Ashida Lona Yadana NATTRAGA TOUKHIBA KHUTLAI PAIDUNA LEIRIBASINGDA Numit 8 Manungda surrender Touraknaba Khanghankhre Governor na makha tana hariba Numit 8 asigi Manungda surrender Tourakpa Singdi action LOKHATLOI adum oinamak Numit 8 matungda KHUTLAI ga konana farabadi akanba action lokhatkani hari maramaduna chingamadi tampaki mafam singda lo kaina pariba KHUTLAI amadi Maru Singh Manaknakpa Police Station Outpost NATTRAGA Security Force Singi Camp da Sinanaba Khanghalakli Hariba Khongtang asi Lamdam Ashida ing tappa puraknabani hari Hena Kupamarol gi Damak Police ki Control Room gi mobile number 9485280419 da contact toba yagani haina DIPR gi Director Utamna Governor gi Mingda TOUKHIBA cherol aduda hari Manipur ki Governor AJAY Valana Lamdam Ashida Lona Yadana NATTRAGA TOUKHIBA KHUTLAI PAIDUNA LEIRIBASINGDA Numit 8 manungda surrender Touraknaba Khanghankhre Governor na makha tana hariba Numit 8 asigi manungda surrender Tourakpa Singdi action LOKHATLOI adum oinamak Numit 8 matungda KHUTLAI ga konana farabadi akanba action lokhatkani hari maramaduna chingamadi tampaki mafam singda lo kaina pariba KHUTLAI amadi Maru Singh Manaknakpa Police Station Outpost NATTRAGA Security Force Singi Camp da Sinanaba Khanghalakli Hariba Khongtang asi Lamdam Ashida ing tappa puraknabani hari Hena Kupamarol gi Damak Police ki Control Room gi mobile number 9485280419 da contact toba yagani haina DIPR gi Director Utamna Governor gi Mingda TOUKHIBA cherol aduda hari